ꯐꯨꯠꯕꯣꯜ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯁꯟꯒ꯭ꯂꯥꯁꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯎꯞꯇꯨꯅ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ? ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯟꯗꯤꯁꯟ ꯈꯛꯇꯗꯃꯛ ꯌꯥꯏ, ꯍꯥꯏꯕꯗꯤ ꯃꯤꯠꯀꯤ ꯂꯥꯏꯅꯥ ꯂꯩꯕ, ꯈꯨꯗꯝ ꯑꯣꯏꯅ ꯒ꯭ꯂꯨꯀꯣꯃꯥ ꯑꯃꯁꯨꯡ ꯑꯦꯁꯇꯤꯃꯥꯇꯤꯖꯝ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯦꯌꯔ ꯑꯃꯅ ꯃꯥꯛꯁ ꯅꯠꯇ꯭ꯔꯒ ꯁꯟꯒ꯭ꯂꯥꯁꯀꯨꯝꯕ ꯎꯞꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯇꯥꯔꯛꯂꯣꯏꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯄꯨꯟꯁꯤꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯣꯜꯅ ꯄꯥꯟꯕ ꯇꯥꯔꯕꯁꯨ ꯃꯗꯨ ꯀꯥꯏꯔꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯁꯟꯒ꯭ꯂꯥꯁ ꯎꯞꯇꯨꯅ ꯁꯥꯟꯅꯈꯤꯕ ꯄ꯭ꯂꯦꯌꯔ ꯑꯃꯒꯤ ꯃꯁꯛ ꯇꯥꯛꯆꯒꯦ꯫ ꯅꯦꯗꯔꯂꯦꯟꯗꯒꯤ ꯕꯦꯁ ꯃꯤꯗꯐꯤꯜꯗꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯗꯒꯔ ꯁ꯭ꯇꯤꯚꯦꯟ ꯗꯥꯚꯤꯗꯁ꯫ ꯃꯃꯤꯡ ꯂꯩꯔꯕ ꯄ꯭ꯂꯦꯌꯔ ꯑꯁꯤ ꯑꯍꯥꯟꯕꯗ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯀꯌꯥꯃꯔꯣꯝꯗ ꯌꯥꯎꯔꯝꯃꯤ, ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯖꯥꯛꯁ, ꯏꯟꯇꯔ ꯃꯤꯂꯟ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ 1988ꯇ ꯖꯨꯚꯦꯟꯇꯁꯇ ꯑꯃꯨꯛ ꯌꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯖꯨꯚꯦꯟꯇꯁꯇ ꯌꯥꯎꯔꯕ ꯃꯇꯨꯡ 1999ꯗ ꯃꯍꯥꯛ ꯃꯤꯠꯀꯤ ꯂꯥꯏꯅꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯂꯥꯏꯅꯥ ꯑꯗꯨ ꯗꯣꯛꯇꯔꯅ ꯒ꯭ꯂꯨꯀꯣꯃꯥꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯂꯨꯀꯣꯃꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯠꯀꯤ ꯂꯥꯏꯅꯥ ꯑꯃꯈꯛꯅꯤ꯫ ꯃꯁꯤ ꯑꯣꯞꯇꯤꯛ ꯅꯥꯔꯚꯁꯤꯡꯗ ꯅꯥꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯕ ꯃꯇꯝꯗ ꯃꯗꯨ ꯕ꯭ꯔꯦꯟꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯀꯗꯕ ꯁꯤꯡꯂꯤ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯐꯒꯠꯂꯛꯂꯕꯁꯨ ꯕ꯭ꯂꯔ ꯆꯠꯄ, ꯑꯁꯨꯡꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯀꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯗꯣꯛꯇꯔꯁꯤꯡꯅ ꯀ꯭ꯌꯨꯔ ꯇꯧꯕ ꯉꯝꯗꯕ ꯂꯥꯏꯅꯥ ꯑꯃꯅꯤ ꯍꯥꯏꯈꯤꯕꯁꯨ ꯂꯩ, ꯑꯗꯨꯒ ꯃꯁꯤ ꯃꯇꯦꯡ ꯑꯣꯏꯅ, ꯍꯥꯏꯕꯗꯤ ꯁꯟꯒ꯭ꯂꯥꯁꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃꯗ ꯍꯤꯡꯕꯒꯨꯝꯕꯗꯤ ꯉꯝꯃꯤ꯫ ꯗꯥꯚꯤꯗꯁ ꯑꯁꯤ ꯊꯥ ꯈꯔ ꯂꯥꯌꯦꯡꯉꯕꯒꯤ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯒꯦꯝ ꯀꯌꯥꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯃꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯁꯦꯞꯇꯦꯝꯕꯔ 4, 1999ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯦꯜꯖꯤꯌꯝꯒ ꯐ꯭ꯔꯦꯟꯂꯤ ꯁꯥꯟꯅꯕ ꯃꯦꯆꯇ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯟꯒ꯭ꯂꯥꯁ ꯎꯞꯇꯨꯅ ꯃꯈꯥ ꯇꯥꯅ ꯐꯨꯠꯕꯣꯜꯒꯤ ꯏꯇꯤꯍꯥꯁꯇ ꯇꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯈꯔ ꯖꯨꯚꯦꯟꯇꯁꯇ ꯌꯥꯎꯔꯝꯂꯕꯒꯤ ꯃꯇꯨꯡ ꯕꯥꯔꯁꯦꯂꯣꯅꯥꯗ ꯃꯍꯥꯛ ꯆꯍꯤ ꯑꯃꯒꯤ ꯂꯣꯟ ꯑꯣꯏꯅ ꯁꯥꯟꯅꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯕꯥꯔꯁꯦꯂꯣꯅꯥꯗ ꯌꯥꯎꯔꯤꯉꯩ ꯃꯇꯝ ꯃꯦꯆ 53 ꯁꯥꯟꯅꯕꯗ 53ꯃꯛ ꯊꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ 1 ꯏꯌꯔ ꯂꯣꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯀ꯭ꯂꯕ ꯀꯌꯥ ꯑꯃꯗꯁꯨ ꯁꯥꯟꯅꯔꯝꯃꯤ, ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯑꯖꯥꯛꯁꯇ ꯑꯃꯨꯛ ꯃꯍꯥꯛ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯀ꯭ꯔꯤꯁꯇꯦꯜ ꯄꯦꯂꯦꯁꯇ ꯃꯍꯥꯛ ꯔꯤꯇꯤꯌꯔ ꯑꯣꯏꯈꯤ꯫ ꯉꯁꯤꯁꯨ ꯐꯨꯠꯕꯣꯜꯒꯤ ꯏꯇꯤꯍꯥꯁꯇ ꯁꯟꯒ꯭ꯂꯥꯁ ꯎꯞꯇꯨꯅ ꯑꯐꯥꯎꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯈꯤꯕ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯗ ꯆꯦꯝꯄꯤꯌꯟꯁ ꯂꯤꯒ, ꯁꯦꯔꯤꯌꯥ ꯑꯦ, ꯌꯨꯔꯣꯄꯥ ꯀꯞ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯒꯤ ꯇ꯭ꯔꯣꯐꯤ ꯐꯪꯕ ꯉꯝꯈꯤ꯫ ꯏꯗꯒꯔ ꯗꯥꯚꯤꯗꯁ ꯄꯤꯠꯕꯨꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯅ ꯄꯣꯔꯇꯨꯒꯤꯖ ꯁꯥꯏꯠꯇ ꯑꯣꯜꯍꯅꯦꯟꯁ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯗ ꯀꯣꯆ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫